ꯈ꯭ꯔꯦꯆꯤ ꯍꯧꯔꯒ ꯎꯁꯣꯏ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯎꯁꯣꯏꯒ ꯀꯩꯅꯣꯒ ꯃꯪꯒꯟꯒꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯁꯣꯗꯥꯁꯦ ꯁꯤ ꯍꯥꯞꯆꯜꯂꯦꯕꯀꯣ ꯍꯣꯔꯦꯟ ꯁꯧꯔꯀꯥꯟꯗ ꯍꯥꯞꯄꯗꯤ ꯄꯥꯛꯀꯅꯤ ꯑꯗꯨ ꯎꯇꯤ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯊꯥꯒꯠꯂꯔꯣꯏꯗ ꯍꯥꯏꯗꯤ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯝꯃꯣ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯎꯔꯤꯉꯩ ꯆꯦꯅꯦꯜꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯩ ꯑꯗꯨꯝ ꯑꯩꯅ ꯊꯣꯡꯕꯁꯤꯡꯗꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯎꯕ ꯌꯦꯡꯕꯤꯌꯨ ꯎꯇꯤ ꯊꯣꯡꯕꯒꯤ ꯊꯥꯎ ꯁꯣꯛ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯦꯕꯀꯣ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕꯩ ꯍꯥꯟꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯒꯠꯇ꯭ꯔꯕꯅꯦꯕ ꯎꯇꯤ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯈ꯭ꯔꯦꯆꯤ ꯍꯧꯕꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯇꯤꯗ ꯉꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯥꯎꯗꯨꯗ ꯑꯗꯨꯝ ꯉꯧꯁꯜꯂꯦꯕꯀꯣ ꯍꯋꯥꯏ ꯕꯤꯟꯁꯅꯦ ꯅꯄꯥꯛꯄꯤꯅ ꯈꯔ ꯅꯝꯃꯦ ꯑꯗꯩ ꯅꯥꯀꯨꯞꯄꯤꯗꯣ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯈꯔ ꯍꯦꯛꯑꯦ ꯅꯄꯥꯛꯄꯤꯁꯤꯁꯨ ꯑꯗꯨꯒ ꯁꯤꯡꯅꯦ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯕꯤꯟꯁꯅꯦ ꯇꯧꯔꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨ ꯇꯧꯔꯒ ꯉꯧꯔꯒ ꯐꯖꯅ ꯃꯁꯂꯥ ꯅꯨꯡꯁꯂꯥ ꯃꯆꯜ ꯑꯗꯩ ꯁ꯭ꯄꯥꯏꯁ ꯀꯩꯀꯥ ꯐꯖꯅ ꯑꯗꯨꯝ ꯊꯥꯛꯑꯒ ꯉꯧꯔꯦꯕꯀꯣ ꯂꯣꯏꯕꯒ ꯑꯗꯨꯝ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯑꯗꯨꯝ ꯃꯄꯥꯟꯗꯔ ꯀꯩꯅꯣ ꯐꯛ ꯁꯥꯡ ꯇꯧꯔꯒ ꯆꯥꯔ ꯐꯖꯅ ꯉꯧꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯀꯪꯇꯛꯀ ꯍꯋꯥꯏ ꯑꯃ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯉꯧꯕꯤꯔꯦ ꯑꯗꯨꯒ ꯘꯤ ꯈꯔ ꯍꯥꯞꯄꯅꯦꯕꯀꯣ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯅꯤ ꯑꯗꯨꯒ ꯆꯦꯡꯗꯣ ꯑꯗꯨꯗ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯑꯉꯧꯕꯁꯦ ꯇꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯆꯐꯨꯗ ꯑꯣꯏꯅ ꯊꯣꯡꯉꯗꯣꯏꯅꯦꯕ ꯑꯩꯁꯦ ꯃꯩꯕꯨꯁꯨ ꯇꯛꯈꯠꯂꯛꯑꯦ ꯍꯥꯏꯕ ꯈꯦꯆꯤꯁꯦ ꯆꯐꯨꯗ ꯊꯣꯡꯉꯦ ꯆꯐꯨꯗ ꯊꯣꯡꯉꯒꯅꯦ ꯎꯏ ꯎꯏ ꯂꯥꯎꯕꯅꯦꯕꯀꯣ ꯁꯤꯗ ꯈꯦꯆꯤ ꯃꯁꯛꯁꯦ ꯁꯤ ꯑꯣꯠꯈꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯎꯁꯣꯏ ꯎꯇꯤ ꯑꯣꯠꯈꯥꯏꯔꯛꯀꯦꯀꯣ ꯎꯇꯤꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯎꯇꯤꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯡꯁꯦ ꯑꯩꯅ ꯉꯟꯅ ꯍꯧꯗꯣꯛꯄꯅꯤꯗ ꯄꯀꯣꯔꯥ ꯃꯍꯤ ꯍꯥꯞꯆꯜꯂꯗꯣꯏꯅꯦ ꯄꯀꯣꯔꯥꯒꯤ ꯃꯍꯤꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯣꯡꯕ ꯈꯣꯠꯄ ꯄꯀꯣꯔꯥ ꯂꯩꯕꯀꯣ ꯃꯍꯤ ꯌꯥꯝ ꯂꯣꯏ ꯅꯪꯁꯤꯟꯈ꯭ꯔꯦꯕꯀꯣ ꯃꯍꯤꯁꯦ ꯂꯣꯏꯔꯦ ꯈ꯭ꯔꯦꯆꯤꯁꯨ ꯐꯖꯅ ꯀꯣꯝꯄꯥꯛꯇ ꯊꯤꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯇꯪ ꯀꯃꯦꯟꯒ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ